Nims Hospital da COVID na naba miyoy singgi layengpham laisilaktre hospital asigi doctor amadi staff kaya positive oiba yawrakleng COVID-19 laisat na positive oiba miyoy gi masing nong magi hanjilakpadagi positive oiraba miyoy sing layengpham laitabadagi awaba mayok na ba hawrakleng Porompata lairiba Jawaharlal Nehru Institute of Medical Sciences Jenims Hospital asidasu COVID positive oiba miyoy masing ka hena lakpadagi hawjik ana layengpham laitabadagi awaba mayok na ba hawre Sairak asida hospital asigi doctor amadi staff kaya positive oiba yawrakleng positive oiraba doctor amadi staff singgi laifam safam ana layeng amadi chana thangnabagi matangda hospital authority na paikhatpham thokwa thabak paikhatana laire hiram asigi matangda chief minister gi midyang changpham thokle haire pausi asina Jenims Hospital gi mari leinaba authority kharaga wari sanaba matamda phongdorokhibade Hawjik phawba hospital asida COVID na narba miyoy chamaga mawdra rom layeng chathaduna leire anaba singgi layengpham leitabadagi hospital gi leimai gi saruk singda layengpham oiduna leire layeng liba anaba singda tangai fadana oxygen sizinadava yadavadagi oxygen watana phanganaba hotnavada hospital authority da yamna chawba awaba ama mayoknare haire Makhatana hospital asigi saruk khara COVID layengpham oina semgatnabagi thabak athuba matamda paikhalagani hainasu phongdokhi amaromda pausi asina phangba paugi matungina de Jenims Hospital da ana layengbagi thabak chathariba doctor amadi staff kaya COVID-19 na positive oiba yawraklei maduna ana layeng chathanaba honabada yamna chawna apanba ma oire haire pau asina hai hawjik Jenims Hospital da COVID positive oiraba doctor amadi atai staff sing asigi ana layeng laifam chapham na chingbagi matangda yamna chawna awaba mayok na ba hawre hospital authority maikidagi positive oiraba doctor amadi atai mari leinaba staff singgi laifam amadi chana thaknaba loinana ana layeng bagi thabakta thawa yauna honadabagi penadre achauba thogdang lawdaba hospital asigi director nasu tuminna leithokpagum tawre haire pawasina hai oiriba phibam asida hospital asigi doctor kharana helpline ama semduna ngasidagi hauna doctor kharana angamba senpham puthoknaduna hospital asigi positive oiraba doctor amadi staff singi ana layeng laifam chapham amadi chana thaknabagi lamda mateng pangnaba thabak paikhatpa hawkhre hawjik phawbada positive oiraba doctor amadi atai staff singi paikhatpham thokpa thabak sing mapung phana paikhat pidana leiriba sibu doctor kayana penadre hairi Sairak asida hospital asida COVID na navadagi ana layeng sathariba anaba singda chana thangnaba polam sing supply tawramba yumsa protein foods kaisampat ki pifam thokpa senpham pidavadagi ngarang me taragani thoidagi hauna supply tawba lab khre yumsa protein foods ta natana atopa farm amanasu Jenims ki oina chana thangnaba polam sing supply tawbagi thabak sathaba dugisu pifam thokpa lupa lakaya gi senpham pividavadagi awaba mayoknare Pharmacy su makhoi pifam thokpa senpham pidaba tarabadi chana thaknaba polam supply tawba leplagani haiba tari hawjik oiriba Jenims Hospital gi phibam asida chief minister N Biren gi athuba midyang changbiyu haina pausi asida praja section kaya dagi phongdorokle praja section kaya dagi phongdorokliba sigi matungin nade Jenims ki administration gi thabak maipunana tawriba director na chingbagi asoiba yamna chawna leire hospital administration gi thabak soibadagi director amasung hospital asigi doctor amadi staff singa aphaba mari leitabagum tawre director asina hospital asigi doctor sing amadi atai staff singi awat apsing matam sana yengsen bidana leivadagi phibam asi lakpani haiba wafamsu phongdorokle Narendra Modi gi lengakna Bharatpu misi minana thanba leibak oihalle CPI COVID-19 gi ani suba web ase Bharat ta soidana laklagani misi mina Mikap mirau khol kaya thoklagani haibase mangjaunana malemgi fauraba scientist amadi doctor kayana mangjaunana haikhrabasu laibak asigi lusingba oiriba Narendra Modi gi BJP lengaki akhang hai singna nasungdana leithokpagi falladu ngasi Bharat ki miyamna thengnari haina CPI Manipur State Council gi Assistant Secretary M Joy Kumar Luwang ngasi press ta thadorokpa cherol amana hairi Cherol asina hai Prime Minister Narendra Modi na Bharat ki state manga ki election pangthok handuna BJP ge vote ki damakta public meeting da mi lak tilli haiduna mahakna haraukhi Kumbha Mela pangthokpagi ayaba piduna miyoi lak anirom henna miyam tilhankibagi phal na ngasidi Bharat na malem gi leibak singgi manungda
COVID-19 na khwaidagi hena mi siba leibak ama oiba yabagi thakta lakhalli hairi cherol asina hai nakal amadana leitalai kayana chaba phangdabagi awaba marakta layeng sel leitabagi khwalauna leibak asi pumnin ninkhre migrant workers sin mi lakayana thabak sufamdagi mayumda siba changba khangdaba makai krik krik inaduna hanarakle thoksil soiraba modegi khuzil thorangna pothok kaya पुथोकदवसु चप लेफलगले चेरक असिदा हॉस्पिटल कयादा ऑक्सीजन फंगदबदगे पॉजिटिव ओइरब मियोय कया असिबगी खयाता लंगथरे सुप्रीम कोर्ट न पौताक पिरमद्रबदे मी का हेना अमुक सिरमगदबने ngasi पोलोइफम पुंबा असिबना पुंथन थनख्रे प्राइम मिनिस्टर नरेंद्र मोदी ना कोविड वैक्सीन पुथोक्तुना लाइसेट असिदगी कनना बहोनगनी हाइखे अदुबु कोविड वैक्सीन असे मी करोड़ चाम हेनबदा कापना बहोनरंबा अदु मियोय करोड़ खरद कापगी थबक चथरिबा सिना लाइना असिदगी कनबा ngamgadoribra haibagi wahang hangle loinana भारत ना वैक्सीन करोड़ चाम हेना सागदबा अमसुंग मिरई बागतगी लौक्सिनगदबसु तौखिद्रे पुमनमक असे नरेंद्र मोदी की थौसिलदा ख्वाइदगी असोइबनी हाइरे चेरोल असिना हाई मणिपुर गिसु लाइंगाकपसिंगना कथोकपगा लोइनना थबक तौगदबदु असोइबना पिक थन्न लैरे मासिना मणिपुरदा लाइचत असिना सीबा मसिंग हेलकपने हौजिक रिम्स अमदि जेनिम्सता लाइरबा मियाम लायेंगबा फंगहनगदबने अदुगा हॉस्पिटल सिंग असिदगे फमुंग लिसिंग कया लैबा लायेंगसंग उहेनगदबने लाइंगा की स्पेशल हॉस्पिटल अमा लिंगदुना अनाबा लिसिंग अमानि लायेंगबा यानबा थबक पाइखत पताई मणिपुरदा लैदिबा नापसागी कार्ड होल्डर सिंग अमदे अतै लेमहौरिबा युमथोंग सिंगदा चाना थक्नबा पोलम फंगहनबा थबक पाइखतगदबने मणिपुर की अपुनबा मिसिंगी मनुंगदा मियोय लाख कुन कोविड-19 की वैक्सीन असे लेमना कापथोकदबने मिपुम खुदिंगमक कोविड टेस्ट असिसु यारिबा मखै लेमना तौनबा थबक खुदकता पाइखतगदबनी हाइना मणिपुर स्टेट काउंसिल CPI ना हाइरे डॉक्टर स्टाफ सिंग मागी ड्यूटी तारिबा मफमदा मथौ तौगदबने डॉक्टर अमदे स्टाफ खुदिंगमक मागी ड्यूटी तारिबा मफमदा मथौ सोइदना तौगदबनी हाइना डायरेक्टोरेट ऑफ हेल्थ सर्विसेस ना फोंदोरकले मणिपुर हेल्थ सर्विसेस की डायरेक्टर के राजोना थादोरकपा चेरोल ना हाई हौजिक स्टेट असिदा कोविड का हेना संदोरकपा मरमना इमरजेंसी लाकपा मतमदा थेंगननबगीदमक पब्लिक हेल्थ फैसिलिटी खुदिंगमक यामना सेक्शन ना अमदे हक्सेल की लमदा थबक तौरिबा डिस्ट्रिक्ट हॉस्पिटल CHC PIC HWC अमदे PISC खुदिंगमकता लैरिबा स्टाफ सिंगना मागी ड्यूटी सोइदना तौगदबने डॉक्टर अमदे हेल्थ स्टाफ सिंगना नोंगमगी ड्यूटी पुनबा अदु यारोय चीफ मेडिकल ऑफिसर अमदे मेडिकल सुपरिटेंडेंट खुदिंगमकता मथौ ताबा एक्शन लौखतगदबने मणिपुर की चीफ सेक्रेटरी राजेश कुमार ngasi रिम्स तगी डिस्चार्ज तौख्रे रिम्स ता कोविड लाइसेट का मरी लेना लायेंगदुना लैरखिबा मणिपुर की चीफ सेक्रेटरी डॉक्टर राजेश कुमार के हक्सांग की फिबम फगलक्तुना ngasi रिम्स तगी डिस्चार्ज तौख्रे इंडिया की ओइना हौकिबा पुंग कुन मरीदा मियोय लाख अहुमगा लिसिंग होमपुगनिथोय पॉजिटिव ओइरे मियोय लिसिंग मरीगा चामगा कुन्ना लैखिद्रे लैबाक असिगी ओइना हौकिबा पुंग कुन मरी असिदा मियोय लाख अहुमगा लिसिंग होमपुगनिथोय 7 कोविड-19 पॉजिटिव ओइरे मियोय लिसिंग मरीगा चामगा कुन्ना लाइसेट असिदगी लाइकनबा ngamdana लैखिद्रे हाइना यूनियन हेल्थ मिनिस्ट्री की रिपोर्ट अमना हाइरे रिपोर्ट असिगी मतुंगिना हौकिबा पुंग कुन मरी असिदा मियोय लाख अहुमगा लिसिंग यांखैनिथोय चामगा मरफुमाथोयना डिस्चार्ज तौख्रे हाइरे हौजिक फावबदा लाइसेट असिना मियोय लाख अनिगा लिसिंग यांखैनिपान चहुमगा 33 लैखिद्रे मियोय करोड़ अमगा लाख 93 लिसिंग 39 चनिपान कुलहुमदोइना रिकवर तौबा ngamkhre हाइरे लैबाक असिगी ओइना अपुनबा कन्फर्म केस मसिंग करोड़ अनिगा लाख 38 लिसिंग अहुमगा 435 सुबगा लोइनना हौजिक एक्टिव केस ता लाख 38 का लिसिंग 10 चामरी मौद्रा माथोय लैरे मणिपुर की ओइना सु हौकिबा पुंग कुन मरी असिदा मियोय चामगा होमपु कोविड-19 पॉजिटिव कन्फर्म ओइरे मियोय चनिगा यांखै हुमदोइना डिस्चार्ज तौख्रे लोइनना मियोय 10 ना लाइसेट असिदगी लैखिद्रे स्टेट असिगी अपुनबा कन्फर्म केस मसिंग लिसिंग 38 का चामगा मौद्रा तरुक सुख्रे लोइनना लाइसेट असिदगी फदुना डिस्चार्ज तौख्रबा अपुनबा मसिंग लिसिंग 38 गा चामरीगा मौद्रा माथोय ने लाइसेट असिगी एक्टिव केस मसिंगना लिसिंग 5 गा चामगा होमपुगा 9 ने लाइसेट असिगा मरी लेना स्टेट असिगी ओइना लैखिदबा अपुनबा मसिंग 53 सुख्रे अमदे लाइसेट असिगी रिकवरी रेट चादा 34.83 ने